Handak chahi Council of Higher Secondary Education Manipur COHSEM na class 12 ke examination ge commerce stream da Makok Tarakkhrabi Kakching Higher Secondary School ge maheiroi Aiena Naorem na mahak ki tugi punsida ACCA ama oiba pammi maheiroi sing na examination maya khaktada lairik pabagi mahut numit khuding ki chang naina lairik parabadi mai shoidana pakpa ngamgani haina phongdorakli Aiena Naorem Kakching ningthau laikai All Cooperative Bank Pareng Tage Naorem Ibem Chow Amade Naorem Biren Anige Machanupi Atombine Mahak na COHSEM na louba class 12 ke commerce stream da ahanba position tarakpaga mari leina pammi shinga unaba amada mahak na hai ngasi mahak na makok tarakpa ngamba asida nungaiba fawi examination asida mahak na ahanba position tarakani haibagi asa tawkhibati leite adum oinamak mark wangna mai panglakani haibagi thajabadi lekhe mahak na makok oirakhiba asigi mapung oiba thodang ase mahaki mandom cha Kakching wari sanapati laikai da leibe ibem cha amade mandom cha gi nupa Kakching Higher Secondary School da commerce ki lecturer oiramba mahaki kaka Moirangthem Rameshwar mahaki apokpa amasung apokpi amade Kakching Higher Secondary School gi oja singna honabibadagi topper oiba ngambade mahak makha taba study gi tamak Manipur gi mapanda tamduna Association of Chartered Certified Accountant ACCA ama oiba pammi Hauzik fawbugi oinadi karamba college da tamgani haibagi chap chana lepthokpa leitre Hauzik Manipur da thokliba irang asida maram oiraga maheiroi singda adugi matik chawna akaiba pire maheiroi kaya amade mayum phawbo mai thadok pihibadagi leifam leitabagi awaba kaya mayoknari maram asida lengak asina athuba matamda thokliba irang asigi waroishin ama puraktuna tangdu leitaba lamdam ama ohenbiu haida mahna lengak ke puning chingsilakle Sarkar school da users so ina oza makai na kotna biba da kaka na su kotna biba ina kotna zalina khange khan ram kharao ya ha da yin kaka ne imam za da bi mu ban na kan kotna biba ne wai fem ai mu bawa ma ki ne ro da ni wai ta ki da na ko ko za graduation si Manipur ma ban da ni to wani college sab sa bi ACCA oiba China like school the taco and think that but one class of Puzana Chang 9 euro to Puzana Tower Pota and the China Chang 9 and those of them Puzana high with a number Jamaya like a palanda. I should rather do your radio. The dear power the this one will come with some light power that discipline is hard and Chang 9 a power in question but it's my first question mag ni di thajar ni adu so mark ki kharo kidang oina ko na gi ba hai ro kidang di wang na la ka ro di thajar bani my first question mag yaw plan ni koi type of program